Lakhipur Online Puthokjaba October ki tang 13 Nongmaijing numit ki Khomjinba Pao tabirase. Ahanbada Maroipa Pao. Mukhyamantri Dr. Himanta Biswa Sarmana Lakhipur Bidhan Sabha Kendra ki nupi lising taramapan chahum gatarani panda lupa lising tara tauduna check yenthokre. Lakhipur ki khungang taramapan Dima Asau jila da tilaloi haina CM na mayek sengna phongdokre. YMCA na Jaribon ki Madari Park Kala Academy da Ningol Chakauba ki thorom mai pak na pangthokre. Tripura ki Puthiba Sanglen nampak da Ningol Chakauba ki thorom jinglem na pangthokre. Inland Waterways Authority of India IWAI na Barak da dredging ki thabak haukre. Nonglai nungsit montha Andhra Pradesh tamna changsilakli akanma nong chugadori amasung Jiribam da chathariba football tournament ta Anandamoi Club semi-final da khongthang kre. Haujik mapung oiba pau tabirase. Mukhyamantri Dr. Himanta Biswa Sarmana Kasar Jila ki Lakhipur Bidhan Sabha Kendra ki tongan ba thorom singda saruk yakre. Ngarang binakandi mandal BJP loisang amasung Lakhipur mandal BJP loisang matang sangakhe. Matungda Mukhyamantri na Labok Chabagan Sanabungda pangthokpa thorom amada Lakhipur Bidhan Sabha Kendra ki self help group ki nupi lising taramapan chahum gatarani panda Mukhyamantri Mahila Uddamita project ki makhada lupa lising tara tauduna check yenthokhi. Tharomatu da wangang laduna mahakna Pradhan Mantri Narendra Modi na nupi crore ahumbu lakpati ohenna bagi thawrang tawri haike. Thawrang asigi maroiba pandamdi tengbang lup singi kuthangda nupi singi senmil londa chakhotpa purakpa haibasini. Lakliba January ki tang amadagi hauduna Arunodoi scheme gi kanaba phangliba singna chak thongnana bagi gas cylinder leibada lupa chani yankhai ki subsidy phanglagani. Makhatana Lakhipur Bidhan Sabha Kendra gi atopa nupi lising ahum dasu Arunodoi pigani haina mahakna phongdokhi. Mukhyamantri na Lakhipur gi khungang taramapan Dima Asau jila da tilhaloi haina mahakna mayek sengna phongdokre. Lab jihad thingnana bagi tamak athuba matamda anopa aina ma sengbani haina su Mukhyamantri Dr. Himanta Biswa Sarmana paumi singda khangankhe. Sonapur da leiba Jubin Garg ki poloifam Jubin Khetra da Ain Thugaipa miyoi singi mathakta kanba thabak laukatkani haina Mukhyamantri na cheksilwa thamkhe. Thauramda Barak Tampak ki chakol thaurangi mantri Kaushik Rai, Mantri Krishnendu Pal, Silchar ki MP Parimol Suklobedda, Rajya Sabha ki MP Karnat Purkasta, Silchar ki MLA Dipayan Chakrabarti, Dholai ki MLA Nihar Ranjan Das amasung atay atopa kanaba miyoi kayana thauramadu da saruk yakhe. আজি আমাৰ লক্ষীপুৰত দুটাকৈ ভাৰতীয় জনতা পাৰ্টিৰ মণ্ডল কাৰ্যালয়ৰ উদ্বোধন হ'ল আৰু 20,000 মহিলাৰ মাজত আমি মহিলা উদ্যমিতা আঁচনিৰ ধন বিতৰণ কৰিলোঁ। এটা সুন্দৰ পৰিৱেশ আৰু ইমান ধুনীয়াকৈ গোটেই অনুষ্ঠানটো পৰিচালনা কৰাৰ বাবে মই জিলা প্ৰশাসন আৰু মন্ত্ৰী কৌশিক ৰায়ক ধন্যবাদ জনাইছোঁ। Assam may will not tolerate resurgence of any militant activity. Close हो गया, CM बोल दिया तो close हो गया. You are bringing new laws for love jihad. Anything on flood mitigation? We are now working on various activity. We are going to have few important bill in the assembly. Distribution of surplus land to the tea garden Mazdoors, bill against love jihad, bills against polygamy. We will place the report on Nelly massacre. Lot of activity in the month of November. Hiyangai gi marini panba ngarang thangjanimita Young Manipuri Council Assam YMCA na leptana chatharakpa Ningol Chakauba gi thoram YMCA Hailakandi branch na silangtuna Jaribon gi Madari Park da leiba Kala Academy da pangthokre. Thoramasi YMCA Central Committee ki advisor Ngangom Sanjoy amadi Hailakandi branch ki president RK Joyjet Singha gi meeting makhada pangthokhibani. Maruoina
Lakhipur, Sonai, Satla, Silchar, Lalang, Anwa Madi, Jaribongi Ima Iben Ije Chen, Chaniyangkai Henbana, Chakau Bagi Thoromasida Sarujaki, Thoromasida Wangangloi Kayana, Ningol Chakau Bagamari Lenaba, Kanara Bawapam Kaya Pongdoknaki, Maruena, Hausigo Tariba, Yo, Manipuri Autonomous Council Gi Matang the Sukubna Kananaki, Maruiba Wangangloi Singh, Mingwena Palabada, YMCA gi Legal Advisor Advocate Ngangom Ramakanta Loinana YMCA Central Committee ki Advisor Singh Dr. Raju Kumuzam Okram Kantamani Kaisam Kamdev All Assam Manipuri Women Mairapai Coordination Committee ki President Konjengbam Ongbi Aruna YMCA ki President Roman Luang na Chingba Miyoi Singna Maroi Bawapam Kaya Phongdokhe Saklen Phangminaraba Matung YMCA gi Maigedagi Achamba Kudol Port Amamam Tamduna Matung Dasu Hena Maipak na Pangthokpa ngamjaba amadi Leibak Miyam gi Thawal Tawba ngamjaba oijage haina Yai Phatawjal Nijake Manipuri ko Cultural Forum na Puthiba Welfare and Cultural Society amasung Takhel lei mateng bangluki mateng lauraga ngarang October ki kunmanga hiangai gi marini panba thangjanumita Puthiba Sanglen Lampakta Ningol Chakopagi thorom pangthokre Forum gi President Mayengbam Abiram na thorom mapu oiraga Rajya Sabha gi MP Rajiv Bhattacharya na thorom gi chief guest oikhi Thoramda MLA Bhagavan Das Imphaldagi JNM Dance Academy gi ex director L Upendra Sharma Sahitya Academy New Delhi ki Manipuri Language Advisory Board member AC Netrajit, social activist H. Priyakumar, Reform ki GS Longjam Arun Samarendra, Puthiba Welfare ki Secretary Sinam Deepak Kumar, MLCF ki Secretary Koisna Mongol, Amadi AMC ki Councillor ani Guest of Honor oina sarukjakhe. Social activist N. Pranoy Singhana anchor oibiduna pangthokiba thoramadu Khetrimei Madhavina Sayo Isai Sakhi aduga S. Deepak Kumar na taramna okpagi warol thamkhe. Thoramasida Tripura ki mafam kayadagi sarukjakhiba Ningol Chamaromda Ningol Chakobagi Kudol Pot tamkhi haina Agartala dagi phangba pawa sina haire. Sina lamdam lapna laga kugi tamata sindi ba tawno dimak se amoy sina nungai ja ai sum thunge penje amo sum takele ba ki mun ki made de koina kai wali bia pijari matam leba ki bikta ya ko ta oibi amazon ningon akogi senglaba thamogi borasina adomadongi awada pakuma pendant piduna sona chanbiba kunsi tek da kai da ba ulo palo da ba mang thaba kunsi do oibe waina ningon paki magi bigatuna bakki jatse Assam Lengak ki Directorate of Elementary Education ki makhada Lower Primary amasung Upper Primary thaki oja singi ojagi post lising manga changmaga yangkhai gi ani suba provisional merit list ngarang numitang da phongkhre candidate singna makoi gi result directorate ki official website dwe.assam.gov.in da yengba yargani Inland Waterways Authority of India IWAI na Barak Turel nongma gi thengalakpa namaram oiraga dredging gi thabak haukhre thaurangasi Badarpur Ghat ki Jahaz Ghat ta pangthokpa thoromamada hodokibani chaurakna kilometer 10 makhai sangba Barak Turel marilda Badarpur Ghat phauba Jahaz chathok sasin tawbada kudong sanana bagi channel ama semgatkani masida meter 32 pakna amasung meter ani luthana dredging tawgadori project asigi dama kendra sarkar na lupa crore nifumari gi ayaba pikre amasung thabagasi chahi ahum gi manungda loisena bagi pandam thamle Bay of Bengal da semgalakliba nonglai nungsit Montana mapangal kankhalakuna akanba cyclonic storm da onthorokpa yai haina Indian Meteorological Department IMD na ngarang lauthokre hojik phawbagi oina nonglai nungsit asi Andhra Pradesh ki samudra torban tamna chisilakle masina maram oiraga Andhra Pradesh ki awang thangba sarukta akanma nong chugani haina red alert lauthokre torban gi mafam singda leiriba miyamda cheksinna leinaba khanganba kaloinana ngami singbu samudra da chattanaba kanba wafam thamkhre
Jiribam ki Mahai Kulen Bidanagarda leba Sports Complex da Team Taranithuna Saruk Jaduna Khelo India ki Saruk Ama Oina Sports Authority of India Saina Support Toraga Detachment of 156 Battalion CRPF na Sinduna Pangthokpa Cricket Tournament Jiribam ki SP Prakhar Pande IPS na Chief Guest Oibiduna Ngarang Hodokre Sonapur Cricket Team Jiribam Amadi Jakurador Cricket Team Boropekra Anina Sanakiba Opening Match aduda Santosh Singh Amadi Biswajit Singh na umpire gi thaudang lobike Sonapur Cricket Team na toss ngamduna batting tawkibagalena over kunda wicket mapan turaga run chamaga yangkhaini thoiloromki masigi paukumda Jakurador Team na over taratareta run marfu taraturuk loromlaga loinamak out oike Opening match adu Sonapur Cricket Team na Jakurador Cricket Team bu run jangkhai tareta maithian ki All Jiribam Sports Association na Sinduna Jiribam Higher Secondary School ki Sanabungda Team Taret na Saruk Jaduna Sanariba Taramapan Suba and Horicharan Singh Memorial Sub Junior Boys Under 15 Football Tournament Lisingani Kunmanga ki ngarang sanakiba Ani Suba Quarter Final Knockout Match da Anandamoy Club Jirikhatna LEC Babu Parabu Goal Nipan Amada Maiti Papiduna Anandamoy Club Jirikhat Semi Final da Khongthang Zenkre Hayeng October ge kuntaret nungthil pung ani makhai taba matamda ahanba semi final match da Sonapur GPSA ga Anandamoy Club Jirikhat ka sanaragani aduga ani suba semi final match na October ge kunipan nungthil gi pung ani makhai taba matamda CKC Chingrong Laikai ga KMYC Kamranga ka sanaragani Energy Healing Center Rongpurda computer gi matenna Anoba madi ariba anaba singbo computer gi matenga layo khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phambi sonbigi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sile chingba layeng da yaragani loinana matam sangna hu chen hidak charakpadagi side effect amadi I da hu chen ba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba leizare Silchar Rongpur Part 2 Stone Crusher manakta leiriba Energy Healing Center da ngasimak gengsimbirabu mangjongna appointment ki damak mobile number 9395-732-456 number asida call tawbirakna bakhanganjari Lakhipur Online Channel asibu yengbiri basingna pawa sibu like amati share tawbiu amati hojik phawba channel asibu subscribe tawbidri basingna subscribe tawbiu Aroibada maruoiba paw amukhanna Mukhyamantri Dr. Himanta Biswa Sarma na Lakhipur Vidhan Sabha Kendra ki nupi lising taramapan chahum gatarani panda lupa lising tara tawduna check yenthokre Lakhipur ki khungang taramapan Dima Hasau Jila da tilaloi haina CM na mayek sengna phongdokre YMCA na Jaribon ki Madari Park Kala Academy da ningol chakau bagi thorom mai pak na pangthokre Tripura ki Puthiba Sanglen nampak da ningol chakau bagi thorom jinglem na pangthokre Inland Waterways Authority of India IWAI na Barak da dredging ki thabak haukre Nonglai nungsit montha Andhra Pradesh tamna changsilakli akanma nong chugadori amasung Jiribam da chathariba football tournament ta Anandamoy Club semi final da khongthang jenkre Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare